ꯃꯌꯥꯝ ꯑꯃ ꯍꯣꯞꯁꯇ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤꯀꯣ ꯑꯗꯣ ꯉꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯄꯨꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯔꯤꯑꯦꯛꯁꯟ ꯑꯣꯏꯒꯗꯧꯕ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯉꯁꯤꯐꯥꯎ ꯑꯩꯅ ꯆꯠꯂꯒ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯊꯦꯡꯅꯖꯔꯛꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯅꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯁꯦꯝ ꯇꯤꯟꯅꯗꯕꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯑꯇꯩꯗꯤ MP ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯨꯜꯂꯒ ꯑꯗꯨ ꯇꯧꯕꯒꯤ ꯉꯥꯡꯖꯕ ꯅꯠꯇꯦ ꯃꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯇꯧꯖꯔꯒꯁꯨ ꯂꯥꯛꯏ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯉꯝꯃꯤꯕ ꯍꯤꯞꯄꯤꯕ ꯉꯝꯃꯤꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯔꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯂꯩꯌꯦꯕꯀꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯐꯥꯔꯛꯄ ꯍꯧꯖꯤꯛ ꯖꯨꯟ ꯊꯥ ꯌꯧꯔꯕꯅꯦ ꯁꯤꯐꯧꯗ ꯑꯗꯨꯝ ꯂꯥꯟꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯃꯥꯌꯣꯛꯅꯔꯒ ꯑꯗꯨꯝ ꯂꯥꯛꯏꯅ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯗꯣ ꯉꯥꯡꯅꯤꯡꯕ ꯈꯔꯅ ꯑꯗꯨꯝ ꯉꯥꯡꯕꯤꯀꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤꯅ ꯃꯤꯒꯤ ꯇꯤꯟ ꯍꯣꯈꯤꯕ ꯂꯦꯟ ꯐꯨꯗꯔꯝꯕ ꯑꯃ ꯇꯧꯕ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯃꯤꯁꯨ ꯍꯣꯟꯇꯣꯛꯄꯤꯔꯛꯇꯅ ꯑꯗꯩꯗꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯂꯥ ꯊꯥꯕ ꯉꯝꯗꯕꯗꯨꯁꯨ MLA ꯃꯟꯇ꯭ꯔꯤꯅ ꯊꯥꯒꯗꯧꯕ ꯑꯗꯩꯗꯤ ꯂꯣꯀꯦꯜ ꯗꯤꯕꯂꯞꯃꯦꯟ ꯐꯟꯗ ꯊꯥꯗꯔꯛꯀꯗꯧꯕ ꯃꯌꯥꯝꯗꯁꯨ ꯊꯥꯗꯔꯛꯇꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕꯗꯒꯤ ꯀꯥꯏꯗꯒꯤ ꯂꯩꯕꯥꯛꯅꯣ ꯀꯩꯅꯣ ꯄꯨꯖꯔꯛꯑꯒ ꯂꯩꯀꯥꯏꯁꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤ ꯆꯠꯂꯤꯕ ꯊꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯁꯨ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯍꯦꯟꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨꯅ ꯃꯃꯤꯍꯨꯛꯀꯤ ꯋꯥꯈꯜꯗ ꯊꯝꯖꯒꯦ ꯑꯗꯣ ꯃꯤ ꯈꯔꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯣꯔꯣꯛꯁꯤꯗ ꯀꯣꯏꯂꯥ ꯅꯨꯡ ꯀꯩꯀꯩ ꯆꯥꯏꯖꯕ ꯈꯣꯠꯆꯕ ꯇꯧꯕꯁꯤ ꯂꯨꯄꯥ 10 ꯄꯤꯅꯤꯡꯗꯕ ꯃꯅꯤꯡꯗ ꯋꯥ ꯉꯥꯡꯕ ꯑꯗꯩꯗꯤ ꯍꯣꯏ ꯉꯁꯤ ꯁꯣꯝ ꯂꯨꯄꯥ 10 ꯄꯤꯅꯤꯡꯗꯕꯗோ ꯁꯣꯝꯂꯣꯝꯗ ꯇꯨꯝꯃꯒ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤꯗꯣ ꯂꯩꯕ ꯉꯝꯃꯝꯒꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒꯉꯁꯤ ꯆꯠꯂꯤꯕ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯆꯪꯉꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯠꯇꯅꯉꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯈꯟꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯑꯗꯨꯛ ꯃꯇꯤꯛ ꯇꯧꯗꯕꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯁꯟꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯀꯩꯒꯤꯅೋ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤꯗꯤ ꯀꯨꯀꯤꯅꯤꯀꯣ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯐꯣꯇꯦꯖ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯉꯩꯅ ꯇꯧꯕ ꯃꯁꯤ ꯑꯩ ꯊꯧꯕꯥꯜ ꯁꯥꯏꯠꯔꯣꯝꯗꯅꯤ ꯑꯗꯣ ꯁꯤꯗ ꯐꯣꯇꯦꯖꯁꯦ ꯈꯤꯇꯪ ꯍꯥꯞꯄꯛꯑꯒꯦ ꯚꯤꯗꯤꯑꯣ ꯐꯣꯇꯦꯖ ꯑꯣꯏꯅ ꯃꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯉꯩꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯆꯨꯝꯕ ꯉꯁꯤꯐꯥꯎ ꯑꯆꯨꯝꯕ ꯇꯧꯔ ꯂꯥꯛꯏ ꯍꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯗꯣ ꯃꯌꯥꯝ ꯂꯧꯕꯤꯒꯅꯨ ꯑꯔꯥꯝꯕꯥꯏꯕꯨ ꯊꯥꯖꯕ ꯗꯔꯀꯥꯔꯁꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯦ ꯄꯨꯂꯞ ꯁꯪꯂꯥꯛ ꯁꯥꯔꯒ ꯃꯤꯉꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅꯐꯧ ꯁꯤꯔꯝꯕ ꯌꯥꯏꯑꯕ ꯃꯣꯏ ꯂꯩꯔꯝꯕꯒꯤ ꯃꯣꯏꯅ ꯍꯧꯔꯛꯏꯕ ꯏꯔꯥꯡ ꯃꯐꯝꯗꯨꯗꯒꯤ ꯄꯟꯁꯦ ꯉꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯐꯣꯇꯦꯖ ꯈꯔ ꯍꯥꯞꯄꯛꯀꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯗꯩꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯤꯕ ꯃꯌꯥꯝꯒꯤꯁꯨ ꯍꯦꯟꯅ ꯑꯐꯕ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯦꯟꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨꯅ ꯑꯩ ꯃꯃꯤ ꯍꯣꯞꯁꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯃꯨꯛ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯈꯥ ꯑꯃꯨꯛ ꯔꯤꯑꯦꯛꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯖꯤꯔꯤꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯩ ꯊꯥꯅ ꯌꯨꯝ 75-80 ꯃꯌꯥ ꯃꯩ ꯊꯥꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯀꯨꯀꯤꯅ ꯇꯧꯋꯦꯅꯁꯨ ꯍꯥꯏꯌꯦ ꯃꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯃꯈꯣꯏꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯁꯦ ꯃꯨꯠꯊꯠꯇ꯭ꯔꯤꯉꯩ ꯃꯈꯣꯏꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯝꯗ꯭ꯔꯤꯉꯩꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯈꯣꯏꯁꯦ ꯃꯨꯠꯊꯠꯈꯤꯕꯅꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯃꯃꯤꯍꯣꯛꯀꯤ ꯋꯥꯈꯜꯗ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤ ꯆꯦꯜꯂꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ 3,000-4,000 1,000 ꯆꯦꯜꯂꯛꯏꯗꯣ
mi chani chahum chelei chami changa chelei haise thamoi thina sokpani kaino kana na sai khul lama thadu ga meitei gi khul lama thadu ga moi gi keno observe taunaba makoi mafam do keno taunaba gi sumaina tawbase masida khoi gi yamna su cheloidamne asengbai di khangba thengna ga tawbne nupi angang thaidokki nupa ai di makoi ga khoi ga thengna ga tawbne ko adu makoi na thado ga chele hari do thina nuai te ba marom da thado ma yum ju mai loi thado bi thado khre adu si protest masa me yang se asengbai gi tabada dei keno tawba kan yam thina nuai ta ba dei hojik se manipur da amuk lanjeli na khalla je ba jiri gi sinau mayam se photo dum hana gi mamang gi lan jener ko mayam se dum war ga lai bani aseng bagi de taseng na war ga lai bani aduna kana na su wa de hai bu di kana anta hai ni ngai woi de emle mantri na bo hojik photo mayum bo khanjan ba ka hana nga mantri bani ba aseng bagi ngam jadri bani ba person main point area ma pham ni do ado sigi video protest kar masu yang se aduga kuki keno man ba ma yam kan nang hangi meitei da di keno na maru do lupa chamni pi M16 gi adugi ada gi M2 gi na noi di cartouche no oina taw to mil pa cham na khai dang sang hi ga ham taw do sai gi boni gi dialogue om lai re ne yam phaja madu ai protest ti na hapsar aroi ge adum mayam dialogue to adum ningjang la sina lupa cham yang kai bi ni chani yang kai bi ni en taw do si maru da kya pi ba no gan taw do adum ba gi poto lak do ma le ana kasu na ta bada kai hadare sum punchi ji da sum what pan nei ba se ka ba si je kuki gi keno man ba yong haidare ching da lai ba ching dei ju hen ba ngam maroi da ba khang ba pan thok ta na noina noi amani paisa pai ba amani ka dang thom ba ya ko aseng bai de ado kasu thok pa ngam maroi da noi gi punchi noi gi future da kai no taw do je no noi gi na sa ji da karim da khan ba ngam dra ba ne ba khang ba nangi nangna lairiba na tu na sa na yum ne kai do amta mai tha do ga yeng ge ba nungai bra yeng ji ne aseng bai ne yong na koi khallo ba noi gi na chin na naw na pa na sa do tamina da bra ba tambi da bra ba aseng bai de sida dum khallo ba khang ba ngai te aseng bai de ai gi sina ngai su he na phaba mayam asida he na sarkar na kamena miyang sang bi da na dai di he na phaba keno security moi hon tor poi mahut ko aseng bai di adui mafam do da kai hada force thamjal laga kai hada hojik mai chai ba mafam do da thamjal laga akoi security lairiba samrai phan lairiba mayam jina ai protest kar ju theng nei ai gi san ngai na ha ba akoi gi lam ni noi chatlo kholo noi leibe aro samrai phan ni ne du gi ne haram ba ya haram da ba ai ko khangdre dum theng na horo video namak tab nei na ko aseng bai di ado kai no ai kan da na sai security force na nga ga praja mayam je democracy chat pa laibang ne ha ga nga ga thambi ga dra ha ga praja mayam do oina chachan ba je yeng ba da do ki matik nungai je de ba seng bai de kang ba sumai na taw se praja mayam praja ji do oina chachal la ga dai di namjal la ga lai ba se kang ba si protest yeng se aduga makha ta ba mu video mu photo hapsar ke ko कोई automatic meitei hat na bada automatic season de koi nang da automatic season ra ju meitei ta di pa loi automatic haiba brush fair ha ka di chana ngani ko nongbai je ama pa son yung jal la ga wa pungang ngang ba je si kana da ba ne ko seng bai de wa pungang ngang ba je kana da ba ne khang ba aduna kitang di khallo khang ba wa khan ji da khang ba seng bai di khang ba kai ka doi no nongbai am pa social media thol la ne du tor ne da tor ne si na nang freedom wane ni ta bu duty chali ne du toi ne to le ngani ha dress am sel hapu ju ba dress ka se la ga tong ngane bu ko adu tandra hai ba ni da chingda dai di ko jat na pungaw ngaw na dai di nupi angang ga ma tong rang khang da bi na tu na sa ga do kap na ri me am do
Noi nabai AR pura sakare nupiduna daidi suona nang khunga ini entoringa da soihore kamai to do do di ato mitti ka do makal ta haji itu no you very la fiber karone ngamedi karone naron ay bdai noi training atu da to ay bdai karone khoi shule ne noi khatale ibna tine auto tik shule ne naron shule ne tine khoi di kai no volunteer police volunteer khatane khoi na noi ga tik to noi ga lan king na base khoi de hauji matamje am chawkalam ne phone do khara sengbam na tharo kaba video footage ne na kaimta ju seng de kamaina viral lo hendoi ba khoi di noi je ha natu do kai lege na hana ngo nang nupi do hana khangaba adu matam do khangane nang nupi do hana nang na ngoi pa sa da pulau do lawi da na adu do ba na nang nupi do kai lege na hana am ta phone do ra hango phone ju mayek seng ba ke video nam mine na seng boi seng do boi kari no no in thag lai ba automatic pai ni khoi de tum me ga dei me khoi kat na noi se kat ni dia na kai no hai da noi ko ba se khoi ga tang ka to ba noi se tas di le khoi na automatic se khoi su le ne le te ba da ba duna thatra na thun thangala chen da na ching da gi tampak ta kumak pangam da na akhoi di adum na de hai na ching kara su ai kak ta su ai kem da ka oi di khangaba noi di tampak ta su kumak pangam de dai de valley da lak pa su ngam de ha noi le da noi na khunum le da na kama delhi da ga de india ge ta pa yu do kangena adugumba gi kok tu na tawra le ga di kai no taw de bo aseng wai de ha khunu na ma thong da chaw ba do khangena na ching mathak ta le ra ching mi ne na anything kai no naga cookies de di kano da ching na nagas kai da hai ba su na sa de ko si di ai cookie da depend over hai ba nei kama khunu na ma thong da chaw ra ga sum ching kar pa yaro na live ne ba da belly dam da kumdar la ga noi pai ga noi na thauna le ro mayam dom da law ne akhoi di lak pa ngam me noi na nak ta khang ba noi theng na ngam me na thi chila ga na thi bo phai bam lai ta na chila chi li do la ai ka no oi ma kap pi me am do khang na adu khang tu se meitei sa automatic hat ni ne ma ban tang ne maru ma da chaman chama akhoi chu kuki hapal talle na ka ba akhoi gi meitei gi nongmai na pan kan na akhoi da noi ki na pa na ningri taklaga na ma na panek se poise ta boi la ga na hawai cheng chak ni ra ga pura ga chat ki ba do kanga ba adu do ningjang pa kang ba du na pamui ne na khoi do akhoi gi maru na ga pa la ga ko kai power chat ki do ba kang ba si dei thuong ma na so ni se ga kai ga chat do ba kang ba ralo na gi mi mangak sam kak pa mi mangak sam au to ba open da ne ata kap that na ga ne ta hatok na ba dai di ata angam ba kai ha da ke nongmai naron da lumpu to magi ta ta ha da adu mudi kana de ba da phong na la do kap that na do ne na phadro seng bai di amusun narin ju yaw da ba adu ga ami ma hat pa ga social media thola ga adu ne da ne na noi na chin na wa da Myanmar da PDF noi na sin na wa ni KRA noi na sin na wa ga ne Janta Army ga PLA ga mana ga noi na thun thangkal chien mu kang na adu kang o ka mana sak na sa do kang ba noi na budi India ga men ka adu ga loi ne noi na thi da gi na khong hamam bai ma chu bo khang mani kang ba hayeng noi nungai ni ne tawiu noi na sen na bai do phajana ne tu na smai taw tor nal la ga ne thambiyo kang ba adu matam da hayeng khang khini मैम सी मोई ngang ba je am ngang ning da talle adum मैम ga manai ko le adum haibi ko dai de moi ge adum matam ko matam machin thi ba ma to ba मैम yawe adu masi moi gi mi oi do kana oi do noi su khang de video phote se manipur language pudi yam phajana ngangi adu ga si u ba je akhoi ki noi gi wathi ngang ba kangu na ngangi adu to we akhoi di imung da adum ipa isa le mina ba do adum thang to phak to adum yengal li hai ba gi phote sama lai ri ba ko adu
ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯁꯤ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯤ ꯎꯅꯕꯁꯦ ꯁꯤ ꯀ꯭ꯂꯤꯚꯦꯖ ꯈꯤꯇꯪ ꯎꯅꯕꯁꯦ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯀꯩꯝꯇ ꯈꯟꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯗꯤ ꯀꯩꯝꯇ ꯈꯟꯅꯗꯦꯕ ꯅꯣꯏꯅ ꯑꯗꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯅꯣꯏ ꯂꯤꯅꯔꯒꯅꯦ ꯅꯣꯏꯅ ꯑꯗꯨꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯤꯁꯦ ꯍꯥꯞꯄꯔꯣꯏꯅꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯞꯄꯛꯇꯕ ꯌꯥꯗꯕꯗꯒꯤ ꯍꯥꯞꯄꯕꯅꯤꯀꯣ ꯁꯤꯁꯦ ꯁꯥꯎꯕ ꯌꯥꯗꯦ ꯐꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯧꯕ ꯑꯃ ꯉꯁꯥꯏꯒꯤ ꯁꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯣꯝꯗ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯗꯨ ꯈꯟꯕꯤꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕꯁꯦ ꯎꯠꯂꯒ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯗꯨ ꯈꯟꯗꯦ ꯍꯣꯏ ꯃꯁꯤ IAS ꯑꯣꯏꯕ IPS ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯋꯥꯔꯜꯗ ꯏꯟꯗꯤꯌꯥꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯐꯥꯎ ꯑꯐꯥꯎꯕ ꯏꯃꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯁꯣꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯁꯣꯝ ꯕ꯭ꯔꯥ ꯂꯤꯠꯂꯒ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯁꯦꯕ ꯀꯔꯝꯕ ꯋꯥꯈꯜ ꯆꯦꯜꯂꯛꯀꯅꯤ ꯑꯗꯣ ꯁꯣꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯁꯣꯝꯅ ꯌꯥꯝꯅ ꯎꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯖꯕꯗꯤ ꯇꯧꯔꯣꯕ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛꯄꯤꯔꯣ ꯁꯣꯔꯣꯛꯇ ꯊꯣꯛꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯁꯣꯝ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯀꯔꯝꯕ ꯁ꯭ꯇꯦꯠꯀꯤꯅꯣ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯈꯪꯕ ꯑꯗꯣ ꯁꯣꯔꯣꯛꯇ ꯊꯣꯛꯂꯒ ꯁꯣꯝꯅ ꯁꯦꯠꯂꯤꯕ ꯂꯤꯠꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯥꯛꯇꯣꯛꯑ ꯆꯠꯂꯣꯅꯦ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯑꯣꯏꯗꯤ ꯐꯥꯛꯇꯣꯛꯑ ꯇꯧꯔ ꯆꯠꯂꯣꯕ ꯑꯗꯨꯑꯣꯏꯗꯤ ꯐꯖꯔꯣꯏꯗ꯭ꯔꯕ ꯑꯗꯨꯑꯣꯏꯗꯤ ꯐꯖꯔꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕꯒꯤꯗꯤ ꯈꯪꯕ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯁꯃꯥꯖ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔ ꯃꯅꯤꯄꯨꯔꯒꯤ ꯅꯣꯏꯒꯤ ꯅꯄꯥ ꯅꯃꯥ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯩꯗꯤ ꯏꯅꯥ ꯈꯨꯜꯂꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝ ꯇꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏꯗꯨꯗꯤ ꯈꯔ ꯉꯥꯛꯄ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯉꯥꯛꯄ ꯍꯥꯏꯁꯦ ꯉꯥꯛꯀꯗꯣꯏꯅꯦ ꯈꯪꯕ ꯏꯁꯥꯅ ꯉꯥꯛꯄꯒ ꯏꯁꯥꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯗꯨꯗꯤ ꯏꯁꯥꯅ ꯇꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯧꯈꯤꯕ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯉꯁꯤꯐꯥꯎꯗ ꯁꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯐꯤ ꯁꯦꯠꯂꯤꯕ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯒ ꯉꯁꯤꯐꯥꯎ ꯆꯠꯇꯦꯕꯀꯣ ꯈꯪꯕ ꯑꯗꯣ ꯈꯤꯇꯪꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃ ꯋꯥꯔꯛꯈꯤꯗ ꯉꯥꯏꯔꯤ ꯅꯪꯁꯨ ꯑꯃꯨꯛ ꯋꯥꯔꯛꯄ ꯑꯃꯨꯛ ꯄꯥꯝꯃꯤꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯃꯥꯏ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯅꯣ ꯑꯗꯨꯒ ꯇꯧꯔꯦ ꯁꯣꯔꯣꯛꯇꯒ ꯊꯣꯛꯂꯛꯑꯣ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯂꯛꯑꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯣ ꯅꯪꯕꯨ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯕꯤꯅꯣ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯣꯏ ꯏꯃꯨꯡꯗ ꯌꯥꯔꯝꯒꯅꯦꯕ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯩꯅꯣꯝ ꯑꯣꯏꯔꯝꯒꯅꯦꯕ ꯈꯪꯕ ꯁꯥꯎꯕꯤꯅꯨꯀꯣ ꯁꯣꯟꯒꯤ ꯏꯃꯥ ꯕꯕꯥ ꯍꯥꯞꯄꯜꯂꯦꯅ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯉꯥꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯔꯛꯄꯅꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯁꯤꯗ ꯈꯪꯉꯕ ꯑꯁꯦꯡꯕꯩꯗꯤ ꯑꯗꯣ ꯁꯣꯟꯒꯤ ꯏꯃꯨꯡꯗ ꯆꯠꯂꯤꯕ ꯐ꯭ꯌꯨꯆꯔꯗꯣ ꯀꯔꯝꯕ ꯐ꯭ꯌꯨꯆꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯂꯣꯏ ꯇꯥꯛꯊꯣꯛꯑꯦꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯍꯣꯏꯅꯦ ꯃꯅꯤꯄꯨꯔꯗ ꯈꯔ ꯂꯣꯠꯁꯤꯜꯂꯒ ꯇꯧꯕꯁꯨ ꯌꯥꯎꯏ ꯌꯥꯝ ꯆꯨꯝꯅ ꯉꯥꯡꯉꯒ ꯑꯗꯩꯗꯤ ꯃꯅꯤꯡꯗ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯁꯦꯡꯕ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯦꯔꯦꯛꯇꯔꯁꯤ ꯍꯥꯟꯅ ꯌꯥꯝꯅ ꯐꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯒꯁꯨ ꯐꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯁꯣꯝꯗꯅ ꯇꯧꯔꯒ ꯁꯣꯝꯗꯅ ꯑꯣꯟꯅ ꯇꯩꯅꯕꯤꯗ ꯆꯠꯂꯒ ꯂꯩꯔꯒꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯣ ꯁꯣꯝꯅ ꯎꯠꯂꯤꯕ ꯁꯣꯝꯒꯤ ꯊꯕꯥ ꯎꯠꯂꯒ ꯁꯣꯝꯒꯤ ꯑꯗꯨ ꯎꯠꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯠꯅꯩ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤꯝ ꯈꯟꯅꯗꯦ ꯑꯗꯨꯗꯤ ꯄꯥꯕ꯭ꯂꯤꯛꯇ ꯊꯣꯛꯑꯒ ꯑꯃꯨꯛ ꯎꯠꯂꯨ ꯂꯥꯎꯕ ꯌꯦꯡꯁꯦꯕ ꯑꯁꯦꯡꯕꯒꯤ ꯈꯪꯉꯕ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯩꯔꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯗ꯭ꯔꯥ ꯇꯧꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯩ ꯁꯨꯝ ꯇꯧꯈꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯤꯁꯦ ꯁꯤ ꯃꯌꯥꯝ ꯗꯤꯄꯦꯟ ꯇꯧꯕꯤꯀꯣ ꯑꯩꯈꯣꯏ ꯋꯥ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯁꯨꯝ ꯍꯥꯡꯉꯒ ꯁꯨꯝ ꯃꯌꯥꯝꯗ ꯔꯤꯌꯦꯛꯁꯟ ꯁꯨꯝ ꯄꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯈꯪꯕ ꯑꯗꯣ ꯉꯁꯤ ꯊꯣꯛꯏꯕ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯑꯍꯨꯝꯁꯤꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯩꯗꯤ
ꯑꯗꯨꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥꯅ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯁꯦꯡꯕ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯗꯤꯀꯣ ꯉꯁꯤ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯇꯧꯔꯝꯃꯣꯏꯕ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯒ ꯉꯁꯥꯏꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯉꯩꯁꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯕꯗꯅꯥꯝ ꯄꯤꯕꯤꯅꯕ ꯕꯗꯅꯥꯝꯗ ꯆꯪꯍꯟꯈꯤꯅꯕ ꯕꯗꯅꯥꯝ ꯄꯤꯁꯜꯂꯒ ꯇꯨꯃꯤꯟꯅ ꯆꯨꯞ ꯂꯩꯅꯕ ꯐꯥꯖꯟꯅꯕ ꯆꯤꯟ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯝꯕꯗꯨꯁꯨ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯗꯥꯎꯟ ꯇꯧꯍꯟꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯐꯠꯇꯦꯀꯣ ꯑꯁꯦꯡꯕꯩꯗꯤ ꯁꯤꯒꯨꯝꯕ ꯌꯦꯡꯒꯗꯕꯅꯤ ꯃꯥꯅ ꯐꯠꯇ꯭ꯔꯤꯗꯣ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯌꯥꯝ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯇꯧꯁꯨ ꯇꯧꯔꯤꯀꯣ ꯃꯌꯥꯝ ꯑꯃ ꯈꯪꯕ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯉꯁꯤ ꯖꯤꯔꯤꯗ ꯀꯩꯗ ꯆꯠꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯐꯕ ꯃꯌꯥꯝ ꯁꯦꯟꯇꯔ ꯐꯣꯔꯁꯀꯤ ꯑꯗꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯈꯤꯕ ꯃꯌꯥꯝꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨꯅ ꯃꯃꯤ ꯍꯣꯞꯁꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯥꯏ ꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ